Ngasi All Manipur United Clubs Organization amuko poirai leimarol maira paibi apun Manipur All Manipur Women's Voluntary Association Committee on Human Rights amasung Manipur Student Federation na sinduna ngasi International Human Rights Day ga magi leinana repeals Armed Forces Special Power Act 1958 Self-determination is our right amadi Manipur muthatpa yaroi heba paujel puba miyam geba rally lamdamasigi miyoi kiyana saruk yaduna sakre amaromda ngasigi rally edu wan tharakpa amadi lek tharakpadagi mahiro kya janimsta Leikatnakhiba hairi amarom thajana oiriba pawm Imphal West District ki manung chanba mayang Imphal khongrang karakta sakhangdaba Khutlai paiba talubusinggi marakta nomai kapnakhre hairi haukibe hing nongai matungdagi haurakibane hairi loinana ngasi nongalamdagi pung ohum phawba kapnakhi hairi security force sangsinduna yengsinbagi thabaksa thakre hairinasu pawmuna makhatari Manipur top channel gi maikaidigi maroibi I pawsing myamna thamjari ahanbada pana pawsegi editorial myamna thamjage democracy satpa laipakni lawbagi wonthok leiraktabi hai Delhi amadi Manipur da khongjana pikthana sangsilakpagi pawna pomni nele habi hai Manipur da thakun farakadorab ko ki theory sina mitei da sathaba lana sina maram oiraga ngasidi India khaktana tana malem sinma thungna khangnarakli adubu Lali khanglaba ko ki jausingi thawong sibu ngasigi India langana kari maramgi ngasi phawba kaw thabugum thaduna mitei singbo tanja yenglaga landaraga halak halibano haibigi wahangna thakun farakadore haibi hai oirakliba phiba masina maram oiraga India gi political party haibidi BJP nataba atop tuan party kya Manipura thakun farakadoraba lanasi lusinana ba haujik sathariba parliament mifamda khananabagi damak Delhi da khongjang sanction baga loinana protest sathabagi thorang pangthorakpa simak malem ko kisingbo karamba makhalgi furup no haibadu saktak nabigi asoba maram oiragane khali nakala maromdana India gi ngasigi center lenga pulusing liba BJP nadi manada phawba haptaba manbagi thawong sathaduna leibugum tawriba simakti India gi oina leibuk thibin haibi hai malem gi lebak kyamuk leidibisingi manungda mising khwaidigi yamban anisu oibadana tana democracy satpa lebak khwaidigi sawba leba amasu oiriba India na masagi citizen gi asumba khulaw tadana tha taraga mapan hena leirakliba sina maram oiraga malem gi lebak kya gi mamangda India si Sindakhat thaba oina di mapung phana pangthok taba oina ohanabigi maram oiroidabagi maram leite khali asiguma ngasigi India gi center lenga asida Manipur gi yelhomi singmi tamisina kuki narco theory national political party ama oiriba BJP ga karamba arunba agenda leirabano haina hanglakpasu thakun farakadori aduga thakun farakadoraba lalasina maram oiraga mayu maikei thadolaga relief camp da leiriba singna khangma ngambagi matam lochilakpana maram oiraga Aikhoibu mayumda hanjinanaba athubuda sinbiyu haiduna lengakta taksinbagi khongjang phawba jangsinba horakpagum tawrakpa simakti ngasigi India lengaki oinadi malemgi miyamgi mamangda yamna ikainingai oiroidabagi maram leite haibada lalaroi khali nakala maromdana Prime Minister nupi angang singbu yamna nungsibagi paujel India sinba thungna pirabasu pikliba angang nupi singbu kuki theory singna maning makhatam na hatpada tasin khangsinadana leibagi thawongda leibana India gi miyam maru oina Manipur gi yelhomi mitei singna ngasigi India gi PM da PNW gi sang nomgi helaknabi asoba maram oirakli maram maduna center lengana athupa matamda Manipur mahausa gi punsida hanjinanaba hotnabada thinta handabana asuma khongthang oigani khali maduna trabadi kuiraga thoningdaba thagdok thokbigi sang helakpu ya heba pana pausegi editorial myamda thamjari makasa tharakpo ina to papamna hojai de irabor amasum nupi lal mitam khilunaba PAWF ki mihut kangbu ama sakre Assam gi hojai de leiba Women's Literary and Cultural Forum ku samnaraga December 10 lamyan bihizam irabot ki mitam amadi December 10 ga nitu nupi lal gi mitam amamam hangdonaba Patriotic Writers Forum PAWF Manipur gi mihut kangbu ama hojai gi damak Imphal thatokre forum asigi secretary Rakesh Nauremna lusingba mihut taragani thoi ngasi hojai gi damak Imphal International Airport thadokibani forum asina Assam gi hojai gi mitei singna khundaba nanapur khungangda lamyan mi hizam irabot mitam amadi Gobindpur khungangda nupilal gi mitamani khengadabani
Imphal thadoklamdaida Rakesh Noremna phongdoklambada mitam khinggadoriba sigi panamdi soizaina khraba mite isil inaw singda lamyan irapoti wakhalon amadi haukraba Manipur gi ima singda Manipur gi damak lorama thaudang singadu nawhongnana ningsingjaba amadi hauraklibi isil inaw singda khanganabi gi damakni Ngashida iramda Manipura mitai furup singi tungi akibagi masak oirakli Manipur gi pikraba tampaki area khara sidagi hendokpa ngamdabagi phibamda legi amadi mitai singi setmilona sauna sekthing pirakli leba khunayama maning halakpa haibasi leba adugi economic crisis lakpa siso amani amaromda Manipur thokli lana solution na ba center lenga na khona daba si lamdam sigi miyam gi setmilonda sauna sekthing pihanana ba madi furup asibu manghanana ba honarabra haibi asauba wangam oirakli asiguma phiba masida soina khunda khra mitai furuki isil inaw singi apunmagi saktam sagatpagi tangai fadaba tanja du laklai nisu mangna phongdokhi hojagi khongsar aduda forum gi founder secretary OC Maira president Nauroibam Khambal Luang amadi hanagi president Dr. Yeskul Khairakpam Siyauri Lamyan bihizam irabot ki mitam thas ki tarag ayuk pung tara tabada forum gi hanagi president Dr. Yeskul Khairakpam na athoiba mitung oiduna hojai gi Nandapura maikum hangdokani aduga December taragani thuidana wangkhai kendra gi MLA Thangjam Arun Kumar na athoiba mitung len oiduna Nopilal gi mitam maikum hangdokani loinana thauramadu forum gi president Nauroibam Khamaluwang Manipur gi Women Literary and Cultural Organization hojai gi president Hoirongbam Kunjarani forum gi Tripura branch ki advisor Dr. Khetramayu Madhavi forum sigi Guwahati branch ki president Thanauzam Shyam lamyan irabot mitam khinnabigi lam katpirakhiba Thangjam irabot charuk yagani hairian su pausta makhatari Makasa tarak poina to papaw mana 1961 gi December kuntraga matoi de base year oiraga ILP gi survey tawba hawragani bekto Kumza English amaga samapan go humfuga matoi gi December gi tang kuntraga matoi de base year oiraga yumthong khuding sangduna tangkak naina ILP gi survey tawba hawragani haina Manipur lenga ki joint secretary home Dr. M Beton phongdokre Status the ILP systems na bahokhiba ngasi sahi manga mapung phabuga mari leina City Convention Center Pangtok Pathoram amada ILP system implementation amasum Foreigner Act ki matangda marik sumber report ama thamlaga Dr. M Bekton hibada status the ILP systems na bahokraba matung ngarang phawbada punamiyoi lak mapan galisung humdrago humdoi sani go humdraga tereta ILP ki pass online amso offline kuthang issue tawkre Housing power P riba passing asi temporary regular labor amasum special ILP haiba category tani Housing power the lupa crore taraga humdoi la hunga lising kuntraga mariga sanipan gi senpam ILP pass issue tawbuga mari lenana khongat pangamli Manipur ILP systems ana khiba sahi mapung phabagi thoram mathang tha January gi tang ama phawba pangthokani masida tuan ba makhal gi thoram pangthokpaga loinana mass verification amadi ILP ga mari lenaba awareness program singba kya pangthoknaba sem sari masigi iroinana ILP check tawnaba mobile application barcode reading system sum kiosk hangnabagi thorang lairi kumjai lising amaga samapan go humfuga mathoi gi December kuntraga mathoi the best year oiba ILP gi makhari yumthong khuding sangduna tangkak naiba mong survey taw horgani masigi iroinana training amasum seminar singba pangthoktuna capacity building gi thabak thoram sing haunaba lengakna miyeng thamli status da laiba ILP gi gate manga makta computer printer amadi barcode scanner singba ahenba equipment singba singsu piragani haina makna makhata na phongdorakli status da foreigner Act ki makhara paikaliba thabak thoram singi report thamladuna Dr. M Bekton makhata na kibada haukiba sai manga sita illegals immigrant lising taraga mathoiga sani panga nifugotere detect obngamle masigi manungda illegal immigrant lising hunga satreka humdraga mapandi Myanmar dagi halankibaga loinana Myanmar da halankibaga loinana illegal immigrant lising treka satreka kungo humdoidi hauji temporary shelter home sangjapam piraga thamli Amaromda illegal immigrant chahunga nifuga mangadi pharaba matung detention center amasum jail da thajinki masigi manungda miyoi humdraga taruk deport tokhi aduga miyoi kunga nipana mana mathang tha January deport tawhragani hauju phawda Myanmar masa lising nipan ga sanipan ga kunga taruki biometric lawbu loikre status gi Sandel Suchampur Technopal Khamjong amadi Ferjol districta mamang sai gi February thada gi illegal immigrant sing khangdonaba verification drive sa tabauki Border District Oiribisingda District Police amasum Civil Nodal Officer sing haptuna yengshinbagi thabak sathari
Assembly na House Committee amasu siamba leikre haina sufongdokhena pausida makhatari Makasa tarak point na to papam Arakan Army na Myanmar amadi Bangladesh ki kilometer sani ga yangkai sangba border mapung fana control tokre Arakan Army na Mangdang Township Lakshin Kraba matung tarakpada Bangladesh ka tainabada leiba kilometer sani ga humtra sangba Myanmar ngamkai paring ningthizana control tokre haina media report ki warol matung ina fongdokhi Ethnic Army na report tokhiba wapamada makoina junta gi aroiba border stronghold adu capture tokre Border Guard Police Battalion number 5 asi Maungdaw town gi marak nakpa mafamda lebani haukiba thakya gi matam sida khutoknabi gi thaudok sathaduna lakraba matung tarakpada numaisu numiki ayukta Maungdaw town adu lakshan ngamki numaisu numita Arakan Army ki mekedi gi fongdok ki buwa pamamada makoina regime asi Rohingya militia ally oiriba kangbu singde attack sathari masina maram oiraga regime amade Rohingya militia ally oiriba Kangbu sing adu makoina leramba base adudagi thadoktuna senkre Rakhine media na ngasi report tawkiba wapmamada Arakan Army na Brigadier General Khulentun Military Operation Command 15 gi commander oiriba MUSC fokre masida masingya amlaba regime gi lanmi singyaw baga loinana Rohingya gi insurgent marfurom siyauri Ethnic Army na Maungdaw Township ta me thagi atheng sarta offensive sathakibadagi thataruki matam sumna akan melantheng naraba matungna township asi control to bangki Arakan Army gi maiketegi di Bangladesh ka tainabata leiriba Myanmar gi town Maungdaw Bothidaw amadi Sin state ki Paletewa khudum chan bangki military analyst sing na phongdoki buwapum gi matung ina di Bangladesh ka lalon itiki thawang makhatana sathabana lamdam madu leiriba miyoi singi awabada mating Pangmangli Rakhine State Lady Bemuela Kulom Henbasina Saba Tapo Pangdabi Awaba Mayuk Nari Haina UN Gimekeri Mamang Tada report of Rabani Zunta Gimekeri Su Lambi Sing block to Kibaga Loidana Rakhine State Tamna Satliba Ising Lambi Punamakta Atingwa Tamzing Krenesu Pau Muda Makhatari Masimaru in Arakan Army the Sana Tanaba Chinjak Tau Amadi Hitak Lang Tana Sing Basingadu Pangandana Bagidamak Satarak Patawani Analyzing the Makatana Hakibada, Bangladesh government Karigumba, complex or river Rohingya issuing a sea, Sangta never Purakpa Pam Lagadi, Ethnic Army ga Wari Sanagada Benhari, Arakan Army na Gawa, Township Amadi, and Township na Singbasing a sea control Tonabigi Damakta, Khutoknabigi Taudok Sinsatari, Arakan Army Gilan missing a sina, and Town the Leribizunta stronghold Kuntrai and assist of Masida Western Military Command gi headquarters su Arakan Army na lokshin mangam krabne Town Gup Town na si mapung phana Arakan Army na control to bangamli adubo Town na sigi marak nakpa maphamda regime gi stronghold amakhakti laidi haidin su paus na makata na phongdorakli ado tentak na sum na myam da thamjaram ge haujiku inadi myam paus matang sa lusinjarage masu myam puna no update ngamina sena channel sigi makerigi myangi maphamda makata na thamjari myam puna no update ngamina si